ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯑꯩꯒꯤ ꯃꯆꯤꯡ ꯐꯠꯇꯕꯤ ꯅꯨꯡꯁꯤꯕꯤ 23 ꯁꯨꯕ ꯇꯥꯡꯀꯛ꯫ ꯊꯦꯡꯉꯦ ꯁꯥꯔ, ꯒꯨꯗ ꯅꯥꯏꯠ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯄꯨꯟꯁꯤꯕꯅ ꯈꯨꯗꯥꯡꯗꯣ ꯄꯥꯏꯗꯨꯅ ꯈꯥꯝꯃꯤ꯫ ꯅꯨꯡꯁꯤ, ꯅꯪ ꯀꯞꯄꯕꯣ? ꯀꯞꯄ ꯅꯠꯇꯦꯍꯦ, ꯍꯔꯥꯎꯕꯒꯤꯅꯦ꯫ ꯁꯥꯔ, ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯏꯅꯝꯃꯅ ꯀꯩꯅ ꯎꯈ꯭ꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤꯌꯦ꯫ ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯏꯃꯨꯡꯁꯤꯗ ꯃꯤꯅꯥꯏꯒꯨꯝꯕꯤꯅꯦ꯫ ꯁꯥꯔ ꯈꯣꯏꯅ ꯃꯄꯨꯅꯦ, ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯑꯣꯟꯅꯔꯦ, ꯊꯥꯗꯣꯛꯄꯤꯌꯣ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯅꯨꯡꯁꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯣ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯤꯠꯂꯨ ꯑꯅꯤꯗ ꯏꯍꯧꯔꯛꯂꯤꯕ ꯄꯤꯗꯨ ꯈꯥꯝꯗꯨꯅ ꯊꯝꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯄꯜ ꯀꯥꯏꯔꯒ ꯈꯖꯥꯏ ꯇꯝꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯑꯩꯗꯤ ꯁꯥꯔꯗ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯋꯥꯔꯧꯕꯒꯤ ꯃꯔꯝꯁꯨ ꯂꯩꯇꯅ꯫ ꯉꯁꯤꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯕꯨ ꯊꯃꯣꯏ ꯌꯧꯅ ꯋꯥꯔꯧꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯗ ꯃꯔꯩ ꯇꯧꯈꯤꯗ꯭ꯔꯦ, ꯍꯥꯏꯕ ꯈꯨꯗꯤꯡ ꯐꯖꯅ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯄꯤꯈꯤ꯫ ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯦ꯫ ꯑꯩꯅ ꯅꯪꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯑꯩ ꯀꯅꯥꯝꯇ ꯀꯤꯗꯦ, ꯂꯣꯏꯅ ꯊꯦꯡꯅꯕ ꯉꯝꯒꯅꯤ꯫ ꯆꯠꯅꯕꯤꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯅꯪ ꯑꯩꯈꯛ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕꯁꯦ ꯃꯥꯡꯗ꯭ꯔꯤ꯫ ꯊꯥꯖꯅ ꯇꯥꯔꯒ ꯁꯥꯎꯅꯤꯡꯒꯅꯤ, ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯟꯕꯤꯔꯅꯨ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤꯁꯨ ꯈꯪꯅꯖꯕ ꯃꯤꯁꯨ ꯂꯩꯌꯦ꯫ ꯆꯦꯜꯂꯨꯔꯕꯤ ꯅꯪꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯕ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏ? ꯅꯪ ꯑꯩꯒꯤ ꯅꯨꯄꯤꯅꯤ, ꯅꯪ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯁꯥꯔ, ꯀꯥꯟꯅꯗꯕ ꯋꯥ ꯉꯥꯡꯂꯒ ꯂꯩꯔꯦ꯫ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯦ, ꯁꯛꯊꯤꯕꯤꯅꯦ, ꯁꯥꯔꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯦ, ꯑꯩ ꯁꯥꯔꯕꯨ ꯈꯟꯗꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯈꯜꯍꯟꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯅꯝꯍꯥꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯆꯤꯝꯕꯥꯜꯗ ꯊꯦꯡꯒꯦ ꯇꯧꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯕꯨ ꯏꯟꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯁꯥꯔꯒꯤ ꯃꯐꯝꯗ ꯑꯩꯅ ꯊꯝꯂꯤꯕ ꯔꯦꯁꯄꯦꯛꯁꯦ ꯀꯥꯏꯍꯟꯕꯤꯒꯅꯨ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯅꯨꯡꯁꯤꯕꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯩꯅꯣ, ꯑꯅꯤꯁꯤꯕꯨ ꯑꯃꯨꯛ ꯈꯠꯅꯔꯖꯥꯠꯂꯅꯦ? ꯊꯥꯖ ꯍꯥꯏꯕꯤꯗꯨꯒ ꯑꯃꯨꯛ ꯀꯣꯏꯅꯔꯕ ꯖꯥꯠꯂꯅꯦ ꯕꯣꯏꯁꯦ? ꯍꯌꯦꯡ ꯍꯪꯂꯒꯦ꯫ ꯄꯨꯟꯁꯤꯕ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯀꯥꯗꯨꯒꯤ ꯋꯥꯡꯃꯗ ꯂꯦꯞꯂꯒ ꯑꯗꯨꯃꯛ ꯂꯩ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯜꯂꯒ ꯀꯞꯂꯤ꯫ ꯀꯞꯅ ꯀꯞꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ, ꯑꯩꯁꯦ ꯌꯥꯝꯅ ꯄꯪꯉꯤꯀꯣ꯫ ꯑꯩꯃꯨꯛ ꯄꯪꯕ ꯃꯤꯁꯦ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯑꯩꯅ ꯃꯥꯒꯤ ꯋꯥꯍꯩꯗ ꯄꯪꯊꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯞꯄꯨ, ꯅꯪꯗꯤ ꯀꯞꯄꯨ, ꯈꯔ ꯌꯥꯝꯅ ꯀꯞꯄꯨ꯫ ꯑꯗꯨꯛ ꯄꯪꯕꯤ ꯅꯪꯗꯤ ꯀꯞꯄꯅ ꯃꯇꯤꯛ ꯆꯥꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯊꯟꯇ ꯅꯤꯡꯉꯝꯗꯕ ꯐꯥꯎꯖꯩ꯫ ꯄꯨꯟꯁꯤꯕꯁꯨ ꯊꯣꯡꯖꯤꯜꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯉꯥꯏꯔꯒ ꯂꯩ꯫ ꯑꯍꯤꯡꯗ ꯊꯝꯕꯥꯜ ꯁꯅꯥ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯇꯨꯅ ꯊꯣꯡ ꯍꯥꯡꯂꯒ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ ꯄꯨꯟꯁꯤꯕꯗꯣ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯍꯩꯃꯥ, ꯕꯣꯏ, ꯕꯣꯏ, ꯀꯩꯗꯧꯔꯦ? ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯂꯛꯑꯣ꯫ ꯄꯨꯟꯁꯤꯕ ꯃꯈꯨꯠ ꯃꯈꯣꯡꯗꯨ ꯏꯪꯕꯗ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯍꯤꯇꯔꯁꯨ ꯁ꯭ꯋꯤꯆ ꯑꯣꯟ ꯇꯧꯔꯒ ꯃꯈꯨꯠꯇꯨ ꯁꯥꯍꯜꯂꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯂꯦ꯫ ꯊꯝꯕꯥꯜ ꯁꯅꯥꯅ, ꯕꯣꯏ, ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ? ꯄꯨꯟꯁꯤꯕꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯃꯨꯟꯅ ꯌꯦꯡꯕꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯁꯅꯥ ꯆꯤꯡꯅꯔꯞ ꯇꯧꯏ꯫ ꯅꯦꯅꯦ, ꯁꯤ ꯑꯉꯥꯡꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯑꯣꯠꯂꯦ, ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯦ, ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ ꯃꯁꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯗ ꯊꯝꯕꯥꯜ ꯁꯅꯥꯗꯤ ꯏꯉꯛ ꯉꯛꯂꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯌꯦꯡꯂꯒ ꯂꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯣꯏ ꯑꯅꯤꯒꯤꯁꯤꯕꯨ? ꯑꯣ, ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯍꯩꯃꯥ, ꯈꯠꯅꯔꯤꯔꯣ? ꯑꯅꯤꯃꯛ ꯈꯨꯝꯗꯦ, ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯂꯩ꯫ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯐꯠ ꯁꯥꯟꯅꯔꯝꯃꯨ, ꯑꯩ ꯃꯄꯥꯟ ꯊꯣꯛꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯝꯕꯥꯜ ꯁꯅꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯊꯝꯕꯥꯜ ꯁꯅꯥꯅ ꯊꯣꯛꯈꯤꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯔꯤꯝꯇ ꯈꯟꯗꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ, ꯑꯁ, ꯁꯥꯔꯅ ꯁꯤꯟ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯌꯥꯔꯦ, ꯀꯥꯗ ꯆꯪꯂꯨ, ꯑꯩ ꯇꯨꯝꯅꯤꯡꯉꯤ꯫
ꯇꯨꯝꯅꯤꯡꯂꯁꯨ ꯇꯨꯝꯍꯜꯂꯣꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥ ꯇꯥꯗ꯭ꯔꯤꯈꯩ ꯁꯥꯔꯒꯤ ꯋꯥꯗꯣ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯑꯗꯨꯅ ꯇꯥꯕꯗ ꯀꯥꯟꯅꯔꯔꯣꯏꯌꯦ ꯅꯨꯡꯁꯤ ꯊꯥꯖꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯗꯦ ꯑꯗꯣ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯗꯕ ꯀꯔꯤꯝꯇ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯁꯥꯔ ꯀꯥꯁꯤꯗꯒꯤ ꯊꯣꯛꯄꯤꯈ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯛꯁꯤꯗ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯃꯅꯤꯡꯁꯨ ꯃꯃꯥꯡꯁꯨ ꯂꯣꯏꯅ ꯊꯠꯂꯒ ꯍꯥꯏꯔꯕꯅꯤꯅ ꯅꯨꯡꯁꯤ ꯄ꯭ꯂꯤꯖ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ ꯄ꯭ꯂꯤꯖ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯀꯥꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯈ꯭ꯔꯣ ꯄꯨꯟꯁꯤꯕ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯃꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯇꯨꯝꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯤꯗ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯍꯧꯒꯠꯂꯛꯄꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯆꯦꯖꯦꯠ ꯑꯃ ꯂꯩꯔꯝꯃꯤ ꯆꯦꯖꯦꯠꯇꯨ ꯅꯨꯡꯁꯤꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯊꯦꯡꯅꯔꯦ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯏꯅꯝꯃ ꯑꯩꯒꯤ ꯑꯋꯥꯕꯗ ꯏꯅꯝꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯂꯥꯛꯄꯤ ꯏꯅꯝꯃꯒꯤ ꯂꯃꯟ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯑꯩ ꯏꯅꯝꯃꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯇꯨꯏꯁꯟ ꯇꯧꯕ ꯂꯥꯛꯄ ꯉꯝꯂꯣꯏꯗꯧꯔꯦ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯕꯒꯤꯅꯤ ꯆꯤꯆꯦꯒꯤ ꯂꯨꯍꯣꯡꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯅꯨꯡꯁꯤꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ ꯆꯦꯖꯦꯠꯇꯨ ꯄꯥꯏꯔꯒ ꯄꯨꯟꯁꯤꯕꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯄꯨꯟꯁꯤꯕꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯜꯂꯝꯗꯦ ꯍꯥꯏꯐꯦꯠ ꯏꯟꯕꯗ ꯊꯣꯡꯗꯨ ꯍꯥꯡꯇꯣꯔꯛꯏ ꯄ꯭ꯔꯞ ꯆꯪꯂꯒ ꯄꯨꯟꯁꯤꯕꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯍꯧꯗꯣꯛꯏ ꯄꯨꯟꯁꯤꯕꯁꯨ ꯃꯃꯤꯠ ꯐꯛꯂꯤ ꯍꯧꯒꯠꯂꯛꯏ ꯅꯨꯡꯁꯤꯕꯤꯅ ꯁꯥꯎꯅ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨ ꯄꯨꯟꯁꯤꯕꯗ ꯆꯥꯏꯁꯤꯜꯂꯤ ꯑꯃꯗꯨꯗꯤ ꯑꯌꯤꯡꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯃꯤꯠ ꯈꯪꯆꯤꯡ ꯁꯤꯡꯉꯤ ꯄꯨꯟꯁꯤꯕ ꯀꯩꯅꯣ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯥꯛꯄ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯊꯝꯂꯝꯂꯤꯕ ꯆꯦꯗꯨ ꯄꯨꯟꯁꯤꯕꯗ ꯄꯤ ꯄꯨꯟꯁꯤꯕꯁꯨ ꯄꯤꯔꯛꯂꯤꯕ ꯆꯦꯖꯦꯠꯇꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯅꯨꯡꯁꯤꯕꯤꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯤꯡꯉꯥꯏ ꯈꯔ ꯀꯜꯂꯤ ꯑꯣꯖꯥ ꯑꯃꯠꯇ ꯈꯥꯡꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯂꯣꯏꯅꯕꯗꯒꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯛꯂꯤꯅꯦ ꯁꯤꯗ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯕꯨ ꯀꯔꯤꯅꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯅꯪꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯈꯨꯗꯥꯡ ꯌꯥꯜꯍꯧꯔꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯗꯨꯒꯤ ꯈꯨꯗꯥꯡꯗ ꯅꯪꯅ ꯇꯞ ꯄꯥꯏꯔꯤꯁꯦ ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ ꯅꯠꯇ꯭ꯔꯗꯤ ꯅꯆꯤꯟꯗꯣ ꯁꯣꯏꯗꯅ ꯀꯥꯏꯔꯅꯤ ꯅꯪ ꯈꯨꯝꯃꯣ ꯍꯥꯏꯕꯅꯦ ꯄꯨꯟꯁꯤꯕ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯈꯟꯊꯍꯧꯗꯅ ꯈꯨꯝꯊꯣꯛꯈꯤ ꯃꯥ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯍꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯉꯥꯎꯗꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦ ꯃꯥ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯀꯃꯥꯏꯅ ꯄꯨꯟꯁꯤꯕ ꯅꯨꯡꯁꯤꯕꯤꯕꯨꯗꯤ ꯇꯁꯦꯡꯅ ꯀꯤꯖꯕꯅ ꯈꯨꯔꯈꯨꯜꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯦ ꯋꯥꯔꯤꯗꯨ ꯂꯣꯏꯕꯒ ꯈꯪꯍꯧꯗꯦ ꯅꯨꯡꯁꯤꯕꯤꯅ ꯄꯨꯟꯁꯤꯕꯒꯤ ꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯅꯨꯡꯁꯤꯕꯤꯅ ꯅꯪꯒꯤ ꯊꯥꯏꯅꯒꯤ ꯁꯥꯖꯠꯇꯣ ꯍꯧꯖꯤꯛꯁꯨ ꯍꯜꯂꯝꯗ꯭ꯔꯤꯅꯦ ꯍꯥ ꯅꯪꯅ ꯅꯨꯄꯤꯁꯦ ꯀꯔꯤꯅꯦꯅ ꯈꯟꯒꯦ ꯅꯨꯃꯤꯠꯇꯨꯗ ꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯌꯥꯝꯕꯗ ꯅꯪꯒꯤ A to Z ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯒꯅꯤ ꯅꯪꯒ ꯑꯩꯒ ꯐ꯭ꯔꯦꯟ ꯑꯣꯏꯔꯛꯈꯤꯕꯩ ꯋꯥꯔꯤꯁꯨ ꯂꯤꯒꯅꯤ ꯄ꯭ꯂꯤꯖ ꯇꯥꯃꯣꯗꯗꯤ ꯇꯝꯕꯤꯒꯅꯨ ꯄ꯭ꯂꯤꯖ ꯅꯨꯡꯁꯤꯕꯤ ꯁꯣꯔꯤ ꯏꯇꯩꯃ ꯄ꯭ꯂꯤꯖ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯁꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯁꯦ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯉꯝꯗ꯭ꯔꯒꯅ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯒꯗꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯑꯩꯅ ꯅꯌꯥꯝꯕꯗ ꯇꯝꯊꯣꯛꯀꯅꯤ ꯌꯥꯏꯀꯣ ꯑꯣꯀꯦ ꯑꯩ ꯌꯥꯔꯦ ꯅꯨꯡꯁꯤꯕꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯕꯤꯅ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯛꯄꯒꯤ ꯃꯄꯤ ꯑꯆꯣꯠꯄꯗꯨꯅ ꯄꯨꯟꯁꯤꯕ ꯏꯪꯂꯛꯄꯗꯒꯤ ꯍꯧꯒꯠꯇ ꯌꯥꯗꯗꯨꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯁꯅꯥꯍꯟꯕꯤꯅ ꯇꯨꯜꯁꯤꯕꯣꯡ ꯋꯥꯏ ꯇꯩꯔꯤꯉꯩꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯐꯤꯡꯅ ꯄ꯭ꯔꯞ ꯆꯪꯂꯛꯄꯗꯨ ꯎꯔꯦ ꯍꯩꯃꯥ ꯅꯨꯡꯁꯤ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯂꯗꯤ ꯀꯩꯗꯧꯔꯕ ꯑꯁ ꯅꯤꯅꯦ ꯑꯩ ꯃꯤꯒꯤꯗ ꯑꯍꯤꯡ ꯂꯦꯛꯄꯗ ꯍꯩꯅꯃꯟꯗꯗꯨꯅ ꯆꯦꯟꯊꯣꯔꯛꯄꯅꯦ ꯍꯩꯃꯥ ꯅꯪꯕꯨ ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯗꯣꯏꯅꯣ ꯍꯥꯏꯔꯝꯗ꯭ꯔꯣ ꯅꯪꯕꯣ ꯍꯥꯏꯔꯝꯃꯦ ꯏꯅꯝꯃꯗꯨꯗ ꯀꯔꯤꯗ ꯂꯥꯛꯏꯕ ꯅꯪꯗꯤ ꯈꯣꯡꯅ ꯍꯦꯛꯇ ꯄ꯭ꯔꯞ ꯂꯥꯛꯄꯅꯦ ꯋꯥꯀꯤꯡ ꯆꯠꯄ ꯁꯥꯔꯒ ꯃꯁꯤꯗꯤ
ngang-ngang imungda changlai, Ibechasu maningdagi irujarga karakpada Nungsitombi thengnaraduna amuk hanglai. Haima, nangdi kedoraba ngantana laadiya. Hainadabagine. Adubu chatlage gamta hairamdro, mina amuk thinaba tarene. Hairamlagani laise. Sanatombi de hawatlamdri, Nungsitombi Pirolgo hongde famungda phan chongkhatlaga amuk hippi. Magi makong ayingbuduna macheda thenglubada Sana mikap khamthok tholai. Nangdi karam kana halaiba? Kona hainarase che. Kaino kona hainase de? Che, aina khalambaga yam tayonarame. Kaidoroge haisibo? Nungsitombi kapna macheda wari pumba tammi. Yarese, kapanoba. Amuk hana makoidane chatluranu nangbu moigi imungdudadi fazana hairambro. Direct unaragadi hairamde. Jejet amada iraga moigi dining table duda thamlambane. Mana mu thengnaradi kamdauba. Thengnare phare, thengnadre phare. Sana sunghayak leibaga hagotkre. Sana hagotkibaga chanana Naresh ki phone lai. Hello, ta Naresh. Hagolabro. Hagole. Aina ngarang nangonda phone tawbuda nang parakte. Kadoroge. O, ngarang dilai numisi oire angang mayamga thongalda bombla tharaga langli thoklure aduda khangawdabane. O, ado nungsi. Aina haikiba wado kari khalige. Sayada haikibudo. Nungsitombi punsibana ngarang thajaga hak tawkibadu amuk mamita urei. Aduga mamit usillaga ngahaktang munna khallaga sor sang hontorai. Aduga hairei. Naresh, ai Naresh ki proposal do yare. Ha, nungsi, ai ngasidi yamna harawe, yam chin harawe. Thank you so much. Ai gi proposal accept tawibagi. Nungsitombi gi wakhaldi nuaite adubu kaukthukpa tamnaba mind divert tongnaba honarakpada masi natana upai leitre. Somda punsibasu masagi maral khangjarakle adubu marakta Nungsitombina Naresh ka fast food ta changminakibido aduda mamitta uduna lei. Sarang paibiya. Ngasi nini di sure nangna angang tuition chatrise. Kaidawu yawroge nangbo. Langchakna mane sanahanbina hanglai. Nine to adugine. Karige. Kaidawu yawroba. Ay sum chatningdraba. Atopa school da oina punaba torage nine. BA Solution School Pubudubu Yagadrane. Angang Kitapagini nine, Adudi Yanida. Ruda the form Rang Tazilure, Haying interview ga written test galaye. Hoi, Nang the pay canbado, Toro. Natsegi Lohumbusuku selectre, Nadom Zata Babina Horenumidang the ne, Jack Zabaki Harame Habene. Sat Kadro. Satra Dinuaru inine, to say by chat again. Numit humni haujin kre Punsiba Herbal Private Limited ki co-founder Asok Mandap ka collaborate tawraga anabu whitening and glow serum ama launch tawnaba project ama Punsiba Private Limited ana fangi. Amaromda Punsiba amadi magi family staff kudingmak yamna haraurami paudo tabada. Punsiba paudo Nungsitombida tamningbati fawi adubu upai leite. Nungairaba mikupsida amuksu thamoi sokna nungaitaba phawri Punsiba. Herbal Private Limited ki founder Asok Mandan si atay karasu nate pari ki ex-girlfriend Sunari Singh Bedi ki husband ni. Numidangi matam ni Punsiba laptop to on torga Asok Mandan ga video call da warisanari. Punsiba na, Sir, sana project se engon na pibibase ayam na harawe. Thank you so much. Harauri base ay nine, Mr. Ningthojam. Manipur si apikpa state amani. Hanadagi company amata lerakpos nate, adubu nangna kanna hotnaraga company ama lingkhatuna mai pak na chalai base yamna thagat ningai ni. Matau tamjan ningai ni. Tasengna ay nangbu thagatli, nangi thabak khutause. Aduna ay project se nangonda pige haiduna lepkrabane. Aduga aigi wife Sunarene nangi company gi photo thazaman bi whitening cream ase yam pamna sijine. Aduga loinena
ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯗꯅ ꯍꯣꯠꯅꯕ ꯀꯟꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯊꯦꯡꯛ ꯌꯨ ꯁꯥꯔ꯫ ꯑꯗꯣ ꯑꯩꯗꯤ ꯁꯥꯔꯒꯨꯝꯅ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ, ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ, ꯕꯤꯖꯤꯅꯦꯁꯀꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯕ ꯃꯤꯁꯨ ꯅꯠꯇꯦ꯫ ꯑꯣ ꯌꯪ ꯃꯦꯟ, ꯑꯩꯉꯣꯟꯗ ꯌꯥꯎꯗꯕ ꯇꯦꯂꯦꯟꯠ ꯑꯃ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯅꯦ꯫ ꯑꯩꯗꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯁꯦꯟꯅꯕ ꯈꯛꯇꯅꯤ꯫ ꯅꯪꯗꯤ ꯅꯁꯥ ꯅꯇꯣꯝꯇꯅ ꯔꯨꯠꯇꯒꯤ ꯍꯧꯒꯠꯆꯔꯛꯂꯤꯅꯤ꯫ ꯑꯗꯣ 24 ꯖꯅꯋꯥꯔꯤꯗ ꯀꯟꯐꯔꯦꯟꯁ ꯑꯃꯒ ꯄꯥꯔꯇꯤ ꯑꯃꯒꯁꯨ ꯂꯩ, ꯌꯥꯎꯁꯤ, ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯁꯥꯔ, ꯊꯦꯡꯛ ꯌꯨ, ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥꯗ ꯀꯨꯝꯂꯛꯏ꯫ ꯅꯦꯅꯦ, ꯆꯥꯛ ꯂꯣꯏꯔꯕꯣ? ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯀꯔꯤꯅꯣ ꯌꯥꯝ ꯍꯔꯥꯎꯅ ꯎꯏꯗ, ꯀꯩꯗꯧꯔꯒꯦ? ꯅꯍꯥꯟꯗꯨꯒꯤꯗꯨꯅꯦ ꯅꯦꯅꯦ, ꯀꯨꯏꯔꯕꯅꯦ ꯑꯩꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛꯇꯣ ꯇꯥꯟꯅꯕꯅꯦ, ꯌꯥꯔꯛꯑꯦ꯫ ꯑꯗ ꯁꯨꯝ ꯍꯣꯏꯅꯦ, ꯅꯨꯡꯁꯤꯇꯣꯟꯕꯤꯁꯨ ꯄꯥꯎꯁꯦ ꯇꯥꯔꯗꯤ ꯍꯔꯥꯎꯖꯒꯗꯕꯅꯤꯅꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯈꯨꯗꯛꯇ ꯃꯛꯁꯤꯟꯈꯤ꯫ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯃꯊꯛꯇ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯀꯥꯈꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯒꯥꯔꯤ ꯁꯣ ꯄꯥꯏꯔꯒ ꯀꯨꯝꯂꯛꯏ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯔꯦ꯫ ꯍꯩꯃꯥ, ꯆꯥꯛ ꯂꯣꯏꯔꯦꯅꯦ ꯅꯪꯕꯣ, ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ? ꯀꯨꯏꯔꯛꯂꯣꯏꯌꯦꯅꯤꯅꯦ, ꯂꯟ ꯆꯦꯟꯕꯒꯤꯗꯅꯦ꯫ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯂꯒ ꯅꯨꯡꯁꯤꯇꯣꯟꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕ꯫ ꯑꯗꯨꯒ ꯊꯣꯡꯗꯨ ꯀꯣꯛ ꯀꯣꯛ ꯑꯅꯤꯔꯛ ꯊꯤꯜꯂꯤ꯫ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯝꯃꯤ ꯁꯅꯥꯍꯟꯕꯤꯒ ꯔꯥꯖꯦꯟꯒꯗꯤ ꯐꯨꯡꯒꯥꯗ ꯃꯩ ꯇꯦꯛꯂꯤ꯫ ꯑꯗꯨꯒ ꯏꯕꯦꯆꯥꯅ ꯃꯅꯤꯡ ꯊꯣꯡꯗ ꯀꯣꯟ ꯐꯦꯡꯂꯝꯃꯤ꯫ ꯀꯅꯥꯅꯣ? ꯄꯣꯔꯣꯟ ꯊꯥꯗꯕꯅꯦ, ꯑꯗꯨꯝ ꯆꯪꯂꯛꯑꯣ꯫ ꯄꯨꯟꯁꯤꯕ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯁꯣꯝꯗ ꯆꯥꯛꯁꯪꯗ ꯆꯪꯂꯛꯑꯣ꯫ ꯄꯨꯟꯁꯤꯕ ꯆꯥꯛꯁꯪ ꯇꯝꯅ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯅꯥ? ꯅꯨꯡꯁꯤꯇꯣꯟꯕꯤꯒꯤ ꯌꯨꯝꯅꯤꯀꯣ ꯏꯃꯥ꯫ ꯑꯧ ꯃꯥꯅꯦ, ꯑꯩꯅ ꯃꯥꯒꯤ ꯃꯅꯦꯅꯦ꯫ ꯏꯅꯦ, ꯑꯩ ꯅꯨꯡꯁꯤꯇꯣꯟꯕꯤꯅ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯔꯝꯕ ꯏꯃꯨꯡꯗꯨꯒꯤ ꯃꯤꯅꯦ, ꯑꯉꯥꯡꯗꯨꯒꯤ ꯃꯈꯨꯔꯥꯅꯦ꯫ ꯑꯣ, ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ, ꯃꯣꯔꯥꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ꯫ ꯄꯨꯟꯁꯤꯕ ꯃꯣꯔꯥꯗꯣ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯏꯅꯦ, ꯃꯁꯥꯕꯨ ꯂꯩꯇꯕ꯭ꯔꯥ? ꯃꯆꯦꯗꯣ ꯂꯨꯍꯣꯡꯗꯧꯔꯦ, ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯁꯤꯗ ꯆꯥꯛ ꯀꯧꯋꯦ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯕ ꯆꯠꯈꯤꯌꯦ, ꯍꯜꯂꯛꯑꯅꯤ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯏꯕꯨꯡꯉꯣꯕꯣ? ꯏꯕꯦꯆꯥ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯆꯪꯂꯛꯂꯤꯁꯤꯅ ꯃꯃꯥꯅꯤ, ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯃꯄꯥꯅꯤ꯫ ꯑꯣ, ꯈꯨꯔꯨꯝꯖꯔꯤ ꯄꯥꯕꯨꯡ꯫ ꯔꯥꯖꯦꯟꯗꯤ ꯋꯥ ꯉꯥꯡꯕ ꯏꯉꯝ ꯉꯝꯗ꯭ꯔꯕꯅꯤꯅ ꯀꯣꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯆꯥꯅ, ꯏꯕꯨꯡꯉꯣꯁꯤꯅ ꯀꯅꯥ? ꯆꯔꯥꯡꯄꯥꯏꯕꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯝꯕ ꯑꯉꯥꯡꯗꯣ, ꯑꯗꯨꯒꯤ ꯃꯈꯨꯔꯥꯅꯤ꯫ ꯑꯣ, ꯂꯥꯛꯑꯅꯤ ꯂꯥꯛꯑꯅꯤ꯫ ꯍꯩꯃꯥ, ꯂꯥꯛꯄꯨ ꯂꯥꯛꯑ ꯃꯥꯜꯂꯦꯅꯦ, ꯃꯄꯥꯟꯗ ꯃꯈꯣꯜ ꯇꯥꯔꯤꯁꯦ꯫ ꯅꯨꯡꯁꯤꯇꯣꯟꯕꯤ ꯃꯆꯦꯒ ꯅꯣꯛ ꯅꯣꯛꯇꯅ ꯀ꯭ꯋꯥꯒ ꯆꯥꯔꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯎꯕꯗ ꯁꯥꯏꯔꯝꯕ ꯀ꯭ꯋꯥꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯅꯨꯡꯁꯤꯇꯣꯟꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯀ꯭ꯋꯥꯒ ꯆꯥꯔꯗꯅ ꯑꯉꯥꯡꯅ꯫ ꯁꯅꯥꯇꯣꯝꯕꯤꯅ, ꯗꯥ ꯄꯨꯟꯁꯤꯕ, ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ? ꯁꯤꯗ ꯑꯣꯖꯥ ꯅꯨꯡꯁꯤꯇꯣꯟꯕꯤꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯦ꯫ ꯅꯨꯡꯁꯤꯇꯣꯟꯕꯤꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯌꯥꯗ ꯎꯝꯂꯤꯕ ꯀ꯭ꯋꯥꯗꯨꯁꯨ ꯁꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯒ ꯂꯩ꯫ ꯄꯨꯟꯁꯤꯕꯅ, ꯑꯣꯖꯥ, ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯗꯧꯔꯒꯦꯅ ꯍꯪꯕ ꯂꯥꯛꯆꯕꯅꯦ꯫ ꯏꯅꯝꯃ ꯅꯨꯡꯁꯤꯕꯤꯗ ꯍꯥꯏꯈ꯭ꯔꯕꯅꯦ ꯂꯥꯛꯑꯔꯣꯏꯒꯦꯅ꯫ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯕ ꯑꯗꯨꯒꯤꯅꯦ, ꯋꯥꯔꯧꯕ ꯌꯥꯗꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯣꯖꯥꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯩꯅ ꯇꯥꯛꯄ ꯌꯥꯗ꯭ꯔꯦ꯫ ꯑꯣꯖꯥꯅ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯗꯤ꯫ ꯋꯥꯔꯧꯕꯤꯒꯅꯨ, ꯑꯩ ꯊꯕꯛ ꯆꯤꯟꯕꯒꯤꯅꯦ, ꯁ꯭ꯀꯨꯜꯁꯨ ꯄꯨꯔꯅꯤ, ꯑꯗꯨꯅ ꯐꯔꯛ ꯇꯥꯗꯧꯕ ꯃꯥꯜꯂꯦ꯫ ꯐꯔꯦ, ꯑꯣꯖꯥꯒꯤ ꯊꯕꯛ ꯂꯩꯔꯕꯅꯤꯅ, ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯣꯏ꯫ ꯁꯅꯥꯇꯣꯝꯕꯤꯗꯤ ꯄꯨꯟꯁꯤꯕꯅ ꯂꯥꯛꯂꯤꯕꯗꯨ ꯅꯨꯡꯁꯤꯇꯣꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯀꯦ꯫ ꯅꯨꯡꯁꯤ, ꯂꯥꯛꯑꯣ꯫ ꯅꯨꯡꯁꯤꯇꯣꯟꯕꯤ ꯃꯆꯦꯅ ꯃꯅꯦꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯛꯇ ꯌꯥꯗꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥꯇꯣꯝꯕꯤ ꯄꯨꯟꯁꯤꯕꯒꯤ ꯏꯍꯨꯜ ꯈꯪꯂꯗꯨꯅ ꯃꯅꯤꯡꯗ ꯍꯥꯏꯔꯞ ꯂꯩꯊꯍꯧꯏ꯫ ꯄꯨꯟꯁꯤꯕꯅ, ꯅꯨꯡꯁꯤ, ꯅꯪꯅ ꯇ꯭ꯌꯨꯁꯟ ꯂꯥꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯊꯕꯛ ꯆꯤꯜꯂꯦ, ꯑꯗꯨꯒꯤꯅꯦ, ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃ ꯌꯦꯡꯕꯤꯔꯣ꯫ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯒ
ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗ ꯆꯩꯊꯦꯡ ꯐꯪꯍꯜꯂꯤꯕꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯑꯩ ꯁꯥꯔꯗꯁꯨ ꯋꯥꯔꯧꯖꯗꯦ, ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦꯗ, ꯃꯔꯝꯁꯨ ꯂꯩꯇꯦ ꯋꯥꯔꯧꯕꯒꯤ꯫ ꯅꯨꯡꯁꯤ, ꯏꯇꯩꯃꯅꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯦ, ꯃꯆꯜꯒꯨꯝꯅ ꯈꯟꯕꯅꯦ꯫ ꯑꯩꯁꯨ ꯈꯪꯉꯤ ꯏꯅꯝꯃꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕ, ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯕꯤ, ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯔꯔꯣꯏ ꯈꯜꯂꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯔꯦꯁꯀꯤ ꯐꯣꯟ ꯂꯥꯛꯏ꯫ ꯁꯥꯔ, ꯊꯦꯡꯉꯦ, ꯌꯨꯝ ꯍꯟꯅꯕ ꯇꯧꯕꯤꯔꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯗꯥ? ꯍꯣꯏ, ꯌꯧꯔꯛꯇ ꯉꯥꯏꯔꯤꯌꯦ꯫ ꯀ꯭ꯋꯥꯒ ꯆꯥꯏꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯑꯁ, ꯉꯁꯤ ꯈꯛꯇꯅꯦ, ꯃꯅꯥꯒ ꯃꯔꯨꯒ ꯌꯨꯕꯤꯒꯗꯅꯦ, ꯁꯨꯅꯨ ꯐꯥꯎꯕ ꯌꯥꯎꯗꯦ꯫ ꯅꯆꯤꯟ ꯊꯤꯅꯨ꯫ ꯑꯁꯦꯡꯕꯒꯤꯅꯦ꯫ ꯄꯨꯟꯁꯤꯕ ꯁꯨꯝ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯀꯣꯟꯅꯊꯪꯗ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯐꯣꯟꯗꯣ ꯇꯥꯞ ꯃꯨꯜꯂꯤ, ꯑꯗꯨꯒ ꯐꯣꯟꯗꯨꯗ ꯉꯥꯡꯉꯤ꯫ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯂꯤꯁꯦ? ꯑꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯅꯦ꯫ ꯅꯨꯄꯤ ꯌꯥꯝꯅ ꯐꯪꯗ꯭ꯔꯕꯣ? ꯆꯦꯜꯂꯨꯔꯨꯕꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ꯫ ꯁꯥꯔꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯖꯗꯦ, ꯂꯥꯏꯔꯕ ꯏꯃꯨꯡꯅꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯑꯩꯒꯤ ꯌꯨꯝꯗ ꯅꯪꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗ ꯅꯪꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩꯁꯦ ꯀꯔꯤꯅꯣ? ꯌꯥꯔꯦ, ꯄ꯭ꯂꯤꯖ, ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤꯈ꯭ꯔꯣ, ꯌꯦꯠꯄꯤꯔꯛꯂꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯨꯟꯁꯤꯕꯒꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯃꯗꯨꯗꯤ ꯋꯥꯡꯕꯅꯤꯅ ꯃꯈꯨꯠꯇꯨꯅ ꯊꯥꯡꯒꯠꯈꯤꯕꯗ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ꯫ ꯅꯪ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯑꯦꯛꯁꯄꯣꯖ ꯇꯧꯅꯤꯡꯂꯕ ꯅꯠꯇ꯭ꯔꯣ? ꯐꯩ ꯐꯩ, ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯈꯪꯒꯅꯤꯕ꯫ ꯅꯪꯒꯤ ꯕ꯭ꯂꯦꯛꯃꯦꯟꯗ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ? ꯅꯪꯅ ꯑꯦꯛꯁꯄꯣꯖ ꯇꯧꯕꯗ ꯏꯖꯠ ꯇꯥꯗꯣꯏꯁꯦ ꯏꯇꯣꯝꯇ ꯅꯠꯇꯦ, ꯅꯪꯁꯨ ꯌꯥꯎꯗꯣꯏꯅꯦ, ꯈꯪꯉꯕ꯭ꯔꯥ? ꯇꯧꯅꯤꯡꯉ ꯇꯧꯖꯧ, ꯇꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛꯎ, ꯗꯔꯀꯥꯔ ꯇꯥꯗꯦ꯫ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ, ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯅꯨ, ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯗꯨꯗꯒꯤ ꯄꯨꯟꯁꯤꯕ ꯁꯥꯎꯃꯟꯈꯤꯗꯨꯅ ꯐꯣꯟꯗꯣ ꯂꯩꯃꯥꯏꯗ ꯂꯪꯗꯨꯅ ꯊꯨꯒꯥꯏꯈꯤ, ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯁꯤꯝꯗꯨꯁꯨ ꯈꯨꯝꯀꯠꯂꯒ ꯑꯃꯨꯛ ꯊꯨꯗꯦꯛꯏ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯔꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯈꯨꯄꯥꯛꯅ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥꯏꯗ ꯊꯥꯔꯛꯏ꯫ ꯃꯤ ꯎꯁꯤꯠꯇꯕ, ꯈꯪꯕ꯭ꯔꯥ ꯅꯪ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯀꯟꯈꯠꯅꯔꯛꯄꯗꯨꯗꯒꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯗꯥ ꯄꯨꯟꯁꯤꯕ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯩꯃꯥ, ꯐꯣꯟꯁꯦ ꯂꯣꯏꯅ ꯀꯥꯏꯔꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯞꯅ ꯀꯞꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯍꯤꯡꯆꯥꯕ ꯗ꯭ꯔꯨꯕꯥꯁꯥꯁꯤꯅ ꯊꯨꯒꯥꯏꯔꯤꯕ꯫ ꯑꯉꯥꯡ ꯃꯆꯥ ꯌꯥꯝꯅ ꯇꯥꯏꯌꯦ ꯅꯣꯏ ꯑꯅꯤꯁꯦ, ꯑꯩ ꯌꯥꯝ ꯇꯜꯂꯤꯗ꯫ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯀꯜꯂꯦ, ꯈꯔ ꯋꯥꯔꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯁ, ꯀꯔꯤꯒꯤꯅꯣ, ꯀꯔꯤꯗꯒꯤ ꯑꯃꯨꯛ ꯍꯧꯔꯛꯂꯤꯅꯣꯕ ꯅꯣꯏ ꯑꯅꯤꯕꯣ? ꯗꯥ ꯅꯔꯦꯁꯇ ꯑꯩꯁꯦ ꯃꯥꯅ ꯆꯦꯜꯂꯨꯔꯤꯕꯅꯦ ꯍꯥꯏꯔꯤꯕ, ꯑꯗꯨꯒ ꯐꯣꯟꯁꯦ ꯊꯨꯒꯥꯏꯔꯤꯕ꯫ ꯇꯁꯦꯡꯕꯗꯤ ꯅꯦꯠꯋꯥꯔꯛ ꯌꯥꯗꯗꯨꯅ ꯄꯨꯟꯁꯤꯕꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯔꯦꯁ ꯑꯃꯠꯇ ꯇꯥꯍꯧꯗ꯭ꯔꯦ꯫ ꯅꯔꯦꯁ ꯈꯣꯏ ꯑꯗꯨꯋꯥꯏꯗ ꯐꯅ ꯀꯨꯏꯅ ꯅꯦꯠ ꯌꯥꯗꯗꯨꯅ ꯂꯩꯈꯤ꯫ ꯈꯪꯗ꯭ꯔꯦꯗ, ꯅꯣꯏ ꯑꯅꯤꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯗꯥꯇꯣꯟꯒꯤ ꯃꯃꯥꯟꯅꯕ ꯍꯦꯛ ꯑꯣꯏꯔꯝꯗ꯭ꯔꯗꯤꯕ ꯈꯪꯒꯗꯕꯅꯤ꯫ ꯁꯣꯝꯗꯅ ꯉꯁꯥꯏꯇ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯔꯒ ꯆꯠꯈꯤꯕꯗꯨ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯊꯝꯕꯥꯜꯁꯅꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯦ꯫ ꯃꯊꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯨ ꯑꯗꯨꯇ ꯎꯔꯒ ꯂꯩꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯈꯨꯗꯤꯡ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯌꯨꯝꯅꯥꯝ, ꯅꯪ ꯑꯩꯒꯤ ꯋꯥꯏꯐ ꯑꯣꯏꯗꯅꯗꯤ ꯇꯣꯛꯂꯣꯏ꯫ ꯊꯦꯝꯂꯒ ꯅꯧꯔꯒ ꯌꯦꯡꯕꯅꯤ, ꯅꯪꯗꯤ ꯊꯦꯝꯕꯗ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ, ꯁꯤꯡꯅꯔꯒꯗ ꯐꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯗꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯔꯨꯗꯥꯒꯤ ꯑꯣꯖꯥ ꯀꯧꯕꯗꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯆꯠꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯄꯨꯟꯁꯤꯕꯅ ꯂꯟꯆꯦꯟꯕ ꯈꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯑꯅꯤꯗꯣ ꯊꯦꯡꯅꯔꯦ꯫ ꯄꯨꯟꯁꯤꯕ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯉꯥꯏꯈꯣ ꯅꯨꯡꯁꯤ, ꯁꯨꯡꯉꯥꯏ ꯉꯥꯏꯔꯣꯏ, ꯅꯋꯥ ꯂꯧꯗꯦ꯫ ꯂꯝꯕꯤꯅꯦ, ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯕ ꯇꯥꯍꯟꯒꯅꯨ꯫ ꯉꯥꯏꯈꯣꯗꯤ ꯉꯥꯏꯈꯣ꯫ ꯉꯥꯏꯔꯣꯏꯗꯤ ꯉꯥꯏꯔꯣꯏ, ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯅꯥꯗꯅꯣꯝ ꯍꯥꯏꯔꯨꯆꯣ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯃꯃꯥꯡꯗ ꯆꯦꯟꯈꯠꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯂꯝꯕꯤ ꯊꯠꯂꯤ꯫ ꯁꯦ, ꯅꯪꯒꯤ ꯐꯣꯟꯅꯦ, ꯁꯤꯝꯁꯨ ꯍꯥꯞꯂꯕꯅꯤ꯫ ꯅꯪꯒꯤ ꯐꯣꯟꯁꯦ ꯑꯩꯅ ꯂꯧꯕꯤꯗꯧꯕ ꯃꯥꯟꯕ꯭ꯔꯣ? ꯂꯧꯗꯕ ꯌꯥꯔꯣꯏꯌꯦ ꯐꯣꯟꯁꯦ꯫ ꯂꯧꯕꯤꯔꯣꯏ, ꯁꯨꯡꯂꯧ ꯂꯧꯔꯣꯏ꯫ ꯅꯪ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ, ꯑꯅꯝ ꯌꯥꯝꯅ ꯀꯟꯒꯅꯨ꯫ ꯐꯣꯟꯁꯦ ꯄꯥꯏꯁꯤꯜꯂꯣ ꯍꯥꯏꯕ꯫
ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯤꯟꯗ ꯀꯟꯖꯔꯕꯁꯨ ꯄꯨꯟꯁꯤꯕꯁꯦ ꯀꯤꯗꯤ ꯀꯤ ngarang kupakna thakibadugisu pakhatlaga leiribani as nangi phone ja pukhiru hundoke aduga hek hundokladine aina kadoga yenguna nangna ngarang thugai badi yabro se ai chuk oloroi oi sidi mawng amani ne migi mamang sida namaido ikai de batoranu phone se paraga ne praprat changu kaida chaluino haidu oi ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯎꯅꯔꯨꯕ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯟꯒꯅꯣ ꯐꯖꯅ ꯍꯥꯏꯕꯗ ꯌꯥꯎ ꯈꯪꯉꯕ꯭ꯔꯥ ꯆꯤꯟꯗꯣ ꯌꯥꯝꯅ ꯀꯟꯒꯅꯣ ꯅꯊꯧ ꯅꯠꯇꯦ ꯀꯟꯅꯤꯡꯉꯒ ꯀꯟꯒꯅꯤ ꯌꯥꯔꯦ ꯆꯪꯉꯨ ꯐꯣꯟ ꯇꯧꯔꯛꯀꯦ ꯄꯥꯏꯈꯠꯂꯛꯎꯀꯣ ꯁꯨꯡꯄꯥꯏ ꯄꯥꯏꯔꯣꯏ ꯄꯨꯟꯁꯤꯕꯅ ꯐꯣꯟꯗꯨ ꯅꯝꯗꯅ ꯕꯦꯛꯇ ꯍꯥꯞꯆꯤꯜꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯧꯗ ꯌꯥꯗꯗꯨꯅ ꯂꯧꯔꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯗꯤ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯌꯦꯡꯂꯒ ꯂꯩꯍꯧꯏ machin kanjarasu she is really cute yum yoromani khanduna phone do tawi adugadi switch off harai musi angang se ei di buko thoram liba gari du brake khangpa faraga lepi aduga lanchen bada phone toroga harai lanchen ba ai gi problem se nangon da haning da bani adubu saunu ko noina chanupi nusi tombi do phone off thamkre on tawona sonia da amukta haibiyo hayo aine khoidou se yam sagalakle musigi angang che hoi sir kaisu kaide haige ase haraga phone da thami aduga magi nupi sonia bu kawi tabro sidam to lo tei haige nusibi khoidam tu chatlu cho akoi sar punsibaga khangnari male nusido saungnabi khotnabi kara tawri bajane phone to off thamkhre upai leitabadegi akoi sardo aingonda ikai na tarok lijan haima yam phaine adudia hoi ai chatluge somdana nungsi tombi su yum yorokpaga isau langlami sayasu naresh ki pau puraklaga laklambadegi chatkibada ngari ngai cheraktuda sonia amuk lai nungsi tabro oh tai nama changlo o midi huran yam taramina kainu kaidorage nama pahong nungai ko angang haima kaidorage haraga inamasidi nangdi sar punsibaga khangnari oire as mamma ese kaya da kankrabano yengune aina yadausu leite kari mo harakli noinama hai yamna phawa mini nangbo adu pamjari dubu adugi su mathakta afawbo businessman amani handaksu project ama phangbani mapalamgi herbal company amagi inama ai senjau paiba mi se kije adugi su mathakta magi khangnaba nupi leibne film kumbi thajado magi girlfriend ai gi su khangnaba le airbook tegi mana pamni do oiro ado nangi phone do off lay haire nangna haning bado phone da phajana gyan ta na haikro hoi nama ado nachega nanga lakliba sande numisida saksa se habado kauni ko hoi nama kawroyi luhongbudu butang kya neba tang manga dani nama ahum dana hajing khai puduini o pare adudi chatlage ko oi nama sonia su chatkre nungsitombi phone do switch on tawbaga punsibegi number du contact list thi aduga dial tawi hello ga haide nungsitombi mana haining badu hekta haiba horai nangi phone se ai pamde lawru da bo oiragana pukhida natraga puchi chupagi off tawgani mingonda wayana hailakano nangi nupi do adu oina phajana care lobiyu aigi nupi dane aina care lawrise nangse aigi nupi khangabra as nang na thokpa nganghoro ai off tawre asi hairaga phone do phatkak thatli aduga off tawsali khangbra aisu aina ngamba matangda tawning ba tawni nangna aise yam usittabado khangbra somdana punsiba nungsitombi gi matawduda khutum singlaga khangi asuk yamna lakjaba nang aina aigi nupi oidanadi sungtok tokla haigal liba nangakto thudek pangamba punsi bana habase nang khangdri
ꯍꯧꯖꯤꯛꯇꯤ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ ꯅꯪ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫